म्यांमारदगी ओइरक्पा याबा चैथेंगदगी ngakthoknaba Manipurgi ngami singna nga marang kaina puthokpa mathau tai haina Minister Govindas Konthojamna phongdokkhre Thaubalgi Babu Bazada Centro Car amana lagaw khawbam amada thomjilakpada miyoi taruk sire taret amana asok apan nangkhre Gaikhangam masana khangna resign tawjagadabani natraga Chief Minister na famdagi lauthokadabani haina BJP gi luchingba TI chawbana taksinkhre Amasung November gi tang 18 dagi haugadoriba Manipur Sangai Festival gi manung channa Sangai Asian Film Festival su pangthokadori Mayam bakuram jari adom nengbiri bas Impact News ni ai Pinky Okram na hoche pungsa si fawbagi maroiba pawsing miyam da pizari Ningol Chakau Baga Mari Lenana, Department of Fisheries, Manipur na Sinduna, Ngasi Kumal Lampakta Leba ISBT Complex da Chahi Sigi Oina, Nga Melaga Loinana, Nga Puthok Paki Changdam Naba Pangthokre. Mela Aduda Nga gi stall Chamarom Hangduna, Miyamda Manipur gi district Khuding Maktagi, Pukhalakpa Nga Sing Fangankhi. Nga Ton, Pengba, Khavak Nachingba, Yelho Nga Singa Loinana, Katla, Rohu, Mirgal, Kamankaf, Silver Calf na chingba kaya su mela adu da yonki Manipur Fishery Profile haina mingthonba lairik amasu ngasi phongki Manipur da chahi amada nga metric ton lising nifu darkar oibaki manungda Manipur na nga metric ton lising kuntra khak puthokpa ngamli haina Commerce and Industries Minister Govindas Konthojamna thoram adu da phongtoki Maramaduna Watlhauriba nga singasi Assam, Andhra Pradesh, Tamil Nadu, West Bengal na chingba state singdagi amadi yumlo na balaybak Myanmar dagi fawba pisilakli Lamdam asida Trans Asian Highway laklabadi Myanmar na Manipur gi ngami singda chaitheng piba hawraktringaida darkar oiriba nga gi chang asi yauna puthokchanaba hotnaba mathau tai haina mahakna makha takhi Romdagi hek nga si phare am changchilakpa matamda akoi sida nga gi karbar tawjariba haibadi nga gi farm tawjariba akoi gi farmers sing sida directly affect tawbani aduna ina haijaning badi akoi self sufficient oibase yamna hena darkar tai ngasai gi leriba 9500 metric ton akoi gi gap am leribase masi preserve tawbiba ngangani haibagi asetpa thajaba du thamjaba State asigi ngami singda kanaba pinaba akhanaba ngagi kaithel ama linkhatnaba Chief Minister da taksilagani haina ngasigi thoram aduda Fisheries Minister Abdul Nasir na phongdokhi Honorable Chief Minister ga tana jaraga Manipur da permanent oiba fish market ama idi senior oiba Honorable Minister ibani kanna request tawraga ekoi Manipur da mamasi thamnanaba Imphal gi greater Imphal gi area sida thamnanaba nga na maru oina ipung khuding mak sizinaba state sida Pambata na thana ba yadraba duguma mafam amanina ikoina masi kana taksin jage miyam punamna su cooperation pibige Ngasi pangthokiba ngagi mela asibu yengnabagi tongan ba mafam singdagi miyoi kaya lakhi Mela asibu urubada nungaiba fawrabasu mela tawfam asi mafam chadaba amadi lambi chinbana maram oiduna chathok chasinda apanba oikhibadagi miyamna pendabasu faunakhi Fajana tausi hairagadi lampaksida fajaba mafam amda sillaga ko moisi yombam khangjagadaba nga thare thabam ju khangjagadaba adu sunatre lei doina kadai no yondoina tawjariba mi sing laksariba wan la iba mayam se fajana bhau phambam khangdreba hakumga kumsiga je hakumna kumalam bagda tawbone kumsina sigi bus terminal haigadra sida tawbone yinga yombe kitang nungai wala yam lampak nata mina ko Zagi laithok lachin gari makta su gari gi mela gi pibam da tasalakpa majam kitang khoi da nuwaje da baitare mabung mapa singna chahi magi lakpa asida haraok tayamna chak chamina ba punchi nungchang ba nusi chanana tangdu leitana lemina na ba gi da makta oina ngasi mela si nga yom balaksabani Kumalamba complex pangtholiba nga gi mela asida Manipur gi miyam na makhan gi nga leina balaknari adubu Kumalampak complex tamna lakpa sida traffic jam gi nungai taba mayok nakhim camera person Nishi Sharma ga loinana ai pabdam zaribi tensubam ranita Kumalampak complex Haukiba ahing nongyai matung pung amata badwaida National Highway 102 Imphal More Lambigi Thobal Kiam Babu Bazar Manakta Centro Car amana lagaw khawpam amada thomjilakpadagi mafam adu da lairamba miyoi taruk sire taret na sokpadagi aruba fipam da laikanari Thodok thokfam da nupi ani yauna punna miyoi ohumgi thodok thokfam da sikhi ani amana hospital chatpagi lambi da laikhidabani amana ngasi ayuk Caesar Hospital Langol da laikhidabani
ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯑꯅꯤ, ꯔꯥꯖ ꯄꯣꯂꯤꯀ꯭ꯂꯤꯅꯤꯛꯇ ꯑꯅꯤ, ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃ, ꯂꯤꯂꯣꯡꯗ ꯂꯩꯕ ꯅꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃ ꯑꯃꯗꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃ ꯂꯥꯏꯀꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁꯦꯟꯇ꯭ꯔꯣ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯦꯝ.ꯗꯤ. ꯔꯤꯌꯥꯖ ꯈꯥꯟ ꯆꯍꯤ 29, ꯑꯄꯣꯛꯄ ꯍꯦꯗꯔ ꯈꯥꯟ ꯂꯩꯐꯝ ꯁꯣꯔꯥ ꯃꯌꯥꯏ ꯂꯩꯀꯥꯏꯕꯨ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯏꯟडियन आर्मीगी राइफलमैन ओइना लेरिबा एम.डी. रियाज खान फोंदोरकपगी मतुंग इन्ना ngarang khangabokta leiba mamanaba amabu thiluraga leimakhongda amuk halakpada thodok adu thokibani पुलिसना वाहंग पाहंग चथबदा रियासना गाड़ी थौना उइरिंगैदा खंगहौदना थौदोक अदु थोकिबनि हाइना फोंदोरखि थौदोक अदुदा लेखिद्रबसिंग अदुदी खुंदोंबम बाबू सिंह चही 34 महाकी नुपी तोंबी चही 94 मुतुम मनिहार चही 53 सिनाम ओंबी आकाशनी चही 94 माइमोम सुनील चही 94 अमसुंग अकोइजम बबलू चही 18 सोकलबा सिनाम ओकेन एलियस बॉय चही 95 हौजिक राज मेडिसिटीदा अरुबा फिबमदा लाइकनरी ngarang Deepavali numit ki numidang pung 7:40 rom tabada mayang Imphal police personnel na mayang Imphal kaithelda mathong maram khangdana nongmai kap khibabu mayang Imphal ki miyamna yaning daba phongdorakli ngasi Manipur Press Club ta paumi singa unaba amada mayang Imphal Bazaar Shopkeeper Union ki General Secretary Chingangbam Sanjoyna Imphal West District ki manung channa leiba mayang Imphal asi lo leitaba mafamga pangkhak oire हौखिबा था अनि मखाइरोमदगी मयांग इम्फालदा अथिंगबा अमता लेतना लगाव खावहंदुना लाखी मदुबु येंगसिननबा पुलिसदा कंप्लेन तौखरबसु मदुगी ओना तैनबदा पुलिसना मिचंग संग येंगलगा लगाव खावहंदुना लाखी ngarang Deepavali numita mayang Imphal पुलिसना अचत अवोक चेक तौबदा का हेनबा थवोंग कया चथखिबा अदुबु तौबीदनबा हाइरुबगिदमक मियाम अमदी पुलिस अनि की मरक्ता निंगाई संगदानबा थोखी मदुगी मतुंग तारकपदा पुलिस अमदी BDF पर्सनल सिंगना नोंगमई राउंड 10 हेना कापथोरखिबनी मियाम तिनबा मफमदा मथोंग मरम खंगदना नोंगमई कापखिबा पर्सनल अमदी मरी लेनबा पुलिस ऑफिसर सिंगी मथक्ता गवर्नमेंट ना एक्शन लौखट्रबदी निंगोल चाकौबा नोंगानबगा मियामगा लोइनना खोंजंग चंगसिलगनी हाइखि थौदोक अदुगा मरी लेनना मणिपुर की चीफ मिनिस्टर डिप्यूटी चीफ मिनिस्टर अमदी इम्फाल वेस्ट की SP दा मेमोरेंडम अमममसु पिसिनख्रे हाइरि नियम की वांगद मकुत कुलाई पायरे हाइबीगी मखोइना पॉवर पायरे हाइबी मतागुम मखोगी संसालग फुबा अदुगा लेफलगा मखोइना काउबा थिनबा तोरकपा हाइतारे अदु मयामसिंगु तौदनबना इमाइबे मयामसिंग थोगा हाइरुबदगी अखोइनि ngai सनानरतना नोमै कापथोरकपा जेनरीबा पुलिस पर्सनल सिंग BDF अमदी कमांडो हाइबे सिंग असि कयंबा मखोइ सिंगसिगी मथक्ता एक्सल लोकल पीदब तारगदी मैंगफल अकोबद लेबिरिबा प्रजा मैम अदगी एसोसिएशन मैम मणिपुर की लेरिबा मैम से तानाजरगा करी खोंजंग चंगजंब यागे हाइबदु कोई चाकोबु नुंगांबेगा कोई मैम गे वारी अम लोगजिगनी मैतै सिंगी ख्वाइदगी चाउबा कुम्है अमा ओइरिबा निंगोल चाकौबना लाकपसिदा मणिपुर की गवर्नर B सनमागोनाथनना मरु ओइना युम पानख्रबा निंगोल सिंगदा याइफमंगोल पिरकली अमरोमदा मणिपुर की चीफ मिनिस्टर ओक्रम इबोबीनसु निंगोल सिंगी नुमित निंगोल चाकौबना लाकपदा याइफा पाउजल पिरकली चीफ मिनिस्टर न फोंदोरकपदा निंगोल चाकौबा नुमित असि चही लिसांग सिदना पांगथोक्तुना लाकपा ममा मपा मचे मचल अमदी मबुंग मपा सिंगबु उनाहनबगी नुमित खक्ता नतना अइखोय मसेल नुंगसिनना अवा नुंगाई अनिमक्ता सरुक यामिनाहनबा नुमितनी अमत्ता ओइबगी वाखलोंदा मैतै खक्ता नतना मानदबा फुरुप सिंगबु सरुक याहनबा असिना कुम्है असिबु अमुक्का हन्ना मपुंग फाहली कुम्है असिना लाकपदा अइखोयगी पुंसिदा नुंगा याइफबा पुरकपा ओइरसनु हाइना चीफ मिनिस्टरना मखाताना फोंदोरखि मणिपुर की ख्वाइदगी अचौबा कुम्है अमा ओइरिबा निंगोल चाकौबना लाकपसिदा BJP मणिपुर प्रदेश की प्रेसिडेंट TS चाउबा अमदी इंफॉर्मेशन एंड पब्लिक रिलेशन की पार्लियामेंट्री सेक्रेटरी K मेघा चंद्र सिंहना मणिपुर की निंगोल सिंगदा याइफमंगोल पिरकली सिंगदा लेबा तमदा लेबा जात बिजात पुनमकी आइना निंगोन सिंग फमदा पाउजेन पिजरी प्रजा की फमदा पाउजेल पिजरी निंगोन चाकौबा नुमित ख्वाइदगी चाउबा मणिपुर की नुंगायरबा नुपी सिंगी नुंगायरबा नुमित असिदगी हौरदना मणिपुर से शांति होइना
corruption leitana senja thumja leitaba law and order ing tapna leiba Manipur do oihanbiu haidana mayam da paujen bijari Udol ngamjaba mabung oiba maupa oiba singna tawjaba ngamjaba khara pijabase masina afaba nusi chanabagi mari amadi ningol singda nupi singda sathariba crime kaya handhaba sumba oisinu haiduna Manipur gi miyam punamakta yaifa mangol amasung shanti oiba oirasanu haiduna chakaubuga mari linana haina mayam punamakta message asi pijabani CPIML Liberation Manipur State Council International Sana Mahizam Student Association asu Ningol Chakau Bakumai asina lakpada lamdam asida khunda minariba furup cha singda maru oina lamdam asigi Ningol singda yafa pausel pirakli Imphal East Police na sinduna ngasi Porompata leiba SP Imphal East ki campus ta Ningol Chakau bagi thoram ama pangthokre thoram maduda Imphal East district ki Ningol kayana saruk yakhi Thauramgi saruk ama oina saruk yakiba Ningol singda Imphal East Police ke maikaidagi khudol pot sing pikhi tungda Ningol sing amadi police ani punna chaklena ma chaminakhi saruk yakhibi amana asumna Ningol Chakau bagi thauram pangthokpa sina police amadi miyamani ke marakta leinari ba mari hena fagat pangamgani mari fagat laba matamda district asida hingsagi thodok hantahan pangamgani haina fongdokhi Imphal East Police Station da ningon mayam mama kana kana lejadraba community shuna zat bijat khaidana Porompata leiriba SP asina ekhoi Imphal East ki oina ningol oibi ekhoi mayam bu sakauba je ekhoina Imphal East leiriba police station bu ekhoina hanna thagat jari atopa district ta kaudраga su Imphal East ta ekhoi gi nuksiraba leiriba police personnel mayam sina ekhoi bu sahi khudingi mari raksuba oina handak chakaubi adubu akhoi je punsi da chakauba chachadriba misak amani akhoi je asigumba thaba asi matungda su amuk hena sauna kauba ngamnaba oirasanu hairaga ekhoina police mayam su ekhoina jaifa ningol oibi ekhoi mayamna jaifa mangol pijari Manipur gi Ningol singi amata ngairaba nungairaba Ningol Chakau bana lakpada Manipur People's Party gi maikaidagi su President N Soba Kiranna Manipur gi Ningol singda yaifa pausal pirakle mahakna makha taraduna fongdokhibada asigum laba kumhai asi hena pakthok chauthok mabung maupa amadi mache machal singi marakta hena nungsi chana purakpa oirasanu hairi Ningon Chakau basidi ekogi Manipur dagi haujaba ekogi indigenous festival oiba masigi demaktani ekoina miyamgi mamangda prithibigi miyamgi mamangda chauthokjariba hariba kumeise ekogi thangnariba Nagasing, Asamising, Mijosing, Tripurising da santokhiduna mabung opasingi mache machal singi marakta leinariba nungsi marisi hena phagalangani haiba wakhalonda sahi khudingi pauthok chauthoknaba hena santokhinaba Manipur People's Party maikaidagi message as pijari. Thank you. Brachin National Union na chahi asigi November gi tang taranithoi hiangai gi nini panba numita pangthokadoriba Ningol Chakau bagi thoram asida dakhina gi lamjen tanabagi wakhal thadok laga mama mapa mapung mopa singna thamoi singna tamlakpa angamba khudol pot sing adu mache machal machanupi oibisingna penthok piraga hena nungsi chanaba oirasanu haina chahi asigi yafa pausel pirakli Manipur gi lemjaningai oiriba Ningol Chakau bagi thoram hayeng Manipur gi yumthong khudingda pangthoknabada natana Manipur gi tongan ba mafam kaya da su pangthoknagadori Tera Bazar da leiba Relief Center for the Welfare of Differently Able Persons na sinduna hayeng gi numit asida ahumlak suba oina Manipur gi nama soiraba Ningol Singh Chakau duna ngamjaba khudol tamgadori ngasi yumnam laikaida paumi singa unaba amada center asigi joint secretary oinam birakumarna hayeng pangthokadoriba thoram asi mapung oina nama soiraba mache machan kayana Ningol Chakau ba yawninglabasu yawba ngamjadaba adu yenglaga pangthokpani nama soire haiduna society na nathaibi maong ama leiriba wakhalon asi khara makhai koknaba pangthokpa thoramni hairaba thoram asida Manipur da leiriba nama soiraba iche ichan khudingmakna barton phangba phangdaba tawdana saruk yabinabasu media ki thongda appeal tawrakhi अखोई लमदम जिनजु डिस्क्रिमिनेशन खितंग तौबिबा होय सक खंगबिदबा डिसेबल ने मोय kai ngamjor khocharoi adum sigi wakhal jira tawra akoina akoi disable nupi singbu akoina moiju
hak lei moju mini chap manai thamoi palini adu chap manan equality hai tare equality for all sigi wakhal panglo chamni adu sida akoina pangdok saba kada cha ningol chako thoram ni koi sida community kemta sida leite sida langning ba koi isinau muslim gi isinau sing lairi christian gi lairi andigi kainu gi lairi kabui lairi kainu lairi sida koi no bak welcome tawjai adu Maitai Furupki Khwaidagi Chawba Kumhai ama oiriba Ningol Chakaubana lakpada iramdam asigi yumnak sagai hongkhrabi Ningol amadi Kanglaipak asigi wangmada khundaduna leiriba iche ichan amadi ichin inaw loinana Kanglai miyamda Kanglaipak Communist Party Poirai Maitai Lupna yaifa paujal pirakli Ningol Chakauba Kumhai asina lakpada lamdam asida khundaminariba Furup khudingmaki marakta amatta oibagi lipun punduna nungsi chanaba puraklasanu haina KCP Poirai Maitai Lupna Cherol asina makha tarakli Gaikhanga masi masana khangna resign tauba natraga Chief Minister na mahakpu Minister famdagi lauthokadabani haina BJP Manipur Pradesh ki President TS Chawbana taksinkhre ngasi Impact News ka khanana unaba amada mahakna gaikhangam na Englishing aniga supna mangada naga integration gi sahi tauna khiba adu ngasi faubada handokpa laikhrabara karigidama Congress ki MP Thangso Baitena Manipur asi ching amadi tam haina ani khaidok libano haiba wafamda gaikhangam na kari haiba ngamkhrabage gaikhangam na toina naga ki framework agreement ta kari yauribage haina hangbadu naga integration yaurabra haina hangba mali Jun tara nipan ki thogdokti Nehru Gandhi ki matamdagi lakpa folne haina mahakna makha takhi Naga integration che Hunter ki peace talk ki frame agreement di lere manung da kari yawbage nang haklaitana hangi base koina singnei nangna 2005 to tan ki bado Hunter ki peace accord framework sigi manung de yawru kari no hangi si moina tali du yawbra na hangba male yaw de ma du de in chaw thok na re yaw chu yaw bi ya roi yaw chu yaw ro moi manung de yawri ba framework tu ki manung de yawri se kana na khangni chief minister ga prime minister khanga da ni ulok chaw na khangdong na te gai khangam na hangba da bobi na tak tra mane takpi dra mane gai khangam na khangning adi bobi da hango Manipur ki saknairaba pungi oja Guru Yumnam Sekho Singh Laikhidabagi Mangarak Suba Kumon Thoram ngasi pangthokre Thauramasi Institute of Manipur Performing Arts na sinduna Laifam Khunau da laiba Mitong Lampa Community Hall da pangthokhi Department of Arts and Culture gi senthang makha da pangthokliba thauramasida Jawaharlal Nehru Manipur Dance Academy gi Director L Upendrona athoiba mithunglen oikhi loinana thauram aduda saruk yakhiba singna laikhidraba Yumnam Sekho gi photo da laisu katuna ikai khumnaba utkhi thauram aduga mari leinana Padmashri Guru S Thanilna laikhidraba Guru Sekhona Sankritan bu chakhatna bo hatnabada lauramba thodang singi matangda wangang khibaga loinana Sankritan haibasi Manipur dagi haudokhiba mutpa nairaroidaba kala makal amani masibu chakhathan ba haibasi aikoi pumnamaki thodang ni haikhi Imphal West District Police Commando nangarang Khagempali Huidrom Laikaida Operation Chathabada UNLF ki kadarama fari hairi Farba miyoi adudi Huidrom Ajit Singh alias Langdai apokpagi mingna Ais Sarat Kawi miyoi asi yumdagi fabani hairi Amaromda thasi ki tarada Imphal East District Police Commando na Khurai Lamlong ki jagada Operation Chathabada KCP MTF ki miyoi ama fari hairi Farba miyoi eduki mingna Ilangbam Keso alias Priyo apokpagi mingna E Dijamani Lamjau Awang Lekai dagini haina Manipur Police Department gi PRO na thadorokpa cherol amana hairi Thasi ki tang Nepal da Singjamai Police Station ki manung chana laiba Langthabal Maitai Lamkhaida Wangkhai Yonglan Lairaktagi Kangabam Brandon Apokpa Kangabam Jadumani Chahi Kungamari Fakhibagi Thodokda Thokchom Surachandragi Thausil nate haina Subhachandragi Apokpi Santi Laimana Fongtorakli ngasi Manipur Press Club ta Paumi Singha unabada Santi Laimana makha taraduna numit adugi numidang pung nipan khara helakpa matamda Jadumani hairiba miyoi asina mahaki machanupa Subhachandrabu unasi haiduna kauthokibani Kauthokraga Jadumani na mahaki machanupada khongna kauba kinna thinba tawbadagi khatna chainaba thokibani mi fana ba thabakti tawkhide haina fongdokhi
थौदोग असि चही अनिगी ममांगदा चुरचानपुरदगी दामा कौबा ठिकादार अमना जादुमनीदगी तता डिपर मरी वायरगा थबक फजना सुदे हाइदुना गाड़ी अहुम थादोरकलगा अमा फाजल हौबदगी जादुमनीना मचानुपा सुभाष चंद्रदा ताइनबनी हाइना शांति लैमना मखा ताखी जादुमनीगी मचानुपा बार्डन जे फाबा मतमदा इचानुपा सुभाष चंद्रगी खुजिन थरा अमते यावब लेति जादुमनीगा सुभाष चंद्रगा फुना चैनरिंगैगी मरक तंजासिदा सिविल ड्रेस लापा मसक्ति खंगदबा अदुगुंबा नोय अहुम खंगना लागा ब्लैंक फायर तौरगा बर्डन हाइबा आंगांगसिगा गाड़ी सिगा कोनाना फारगा पुगिबनी सुभाषना गाड़ी हाइजेक तौबा नत्रगा खुनेक तौदना मोइबु किनेप तौबो वाफम अमता लैजदि हाइना इन सेंगतोकजनी जादु निंगथौखोंगी मफम कयादगी इंटीग्रेटेड वुमेन डेवलपमेंट ऑर्गेनाइजेशन आयोडाना फागलकपा युंगौ लीटर यांखैरोम ngasi निंगथौखोंग खोंगनांगखोंगदा मै थादुना मांगहनख्रे यूसिंग अदु मियोय मंगादगी आयोडागी थौमिसिंगना फागलखिबनी आयोडागी प्रेसिडेंट मोइरांगथेम मधुबलाना ऑर्गेनाइजेशन असिना कोनबा मफमसिंगदा मखाताना ड्राइव चथखिगनी हाइरी चटलिबा थासिदा पांगथोकदौरिबा मणिपुर संगाई फेस्टिवल की मनुंग चन्ना संगाई एशियन फिल्म फेस्टिवल पांगथोकदौरी मणिपुर संगाई फेस्टिवल मनुंग चन्ना संगाई एशियन फिल्म फेस्टिवल पांगथोकनी हाइबगी वाफमसी ngasi पैलेस कंपाउंड लैबा मणिपुर स्टेट फिल्म डेवलपमेंट कॉर्पोरेशन की ऑफिस दा पाउमी सिंग उनबदा संगाई एशियन फिल्म फेस्टिवल कमिटी के वाइस चेयरमैन लाइमयुम सूर्यकांतना फोंदोखिबनी पाउमी सिंग उनबदुदा सूर्यकांतना मखा तारदुना फिल्म फेस्टिवल असी संगाई फेस्टिवल की नीनी चनब नुमित तांग कुनगा निथोइदगी हौरगा तांग कुनगा मापन फाउबा पांगथोकनी फिल्म फेस्टिवल असिदा एशिया के लेबाक सिंगदगी खंगतलबा फिल्म तरा हुमदोय उत्पदा नतना मणिपुर की खंगतलबा अखनबा फिल्म खरसु उत्कने हाइखी फिल्म फेस्टिवल की याउजबगी पंदमदी तसेंगना कल्चरल एक्सचेंज नि फिल्म आइबसी यामना लमदमसिगी अममम तोइन उत्रगसु फिल्म अमना मणिपुर की चनल लोचत ट्रेडिशन कल्चर सी यामना लाइना फोंदोपो गमी अदो मपान की फिल्म चिंगिसु अखोगी लमदमसिगी सिनाउसिदे यंगनबा अदो अखोगी फिल्म सु मपान की लाखदिबा मयाम सिदे यंगलगा अखोगी फिल्म की मार्केट सिसु खरा पाक चौथोरपा अदो की पाटनमदा अखोई फेस्टिवल सी यामना याम कन्ना कतान लिट तौरगा सेंजगिबनी अदो अजिति मही जारे इंडिया पुंबदा गाड़ी मचा थौदुना नुपी सिंगदा शक्ति हेंगतलु हाइबा पाउजेल पुबा खोंगचत चटलिबी आर्ट ऑफ लिविंग इंडिया की ओजा ऋषिका शाहू ngasi मणिपुर यौरखरे मणिपुर हेक यौरकपगा मणिपुर प्रेस क्लब ता ऑल मणिपुर वर्किंग जर्नलिस्ट यूनियन अमसुंग आर्ट ऑफ लिविंग मणिपुर चैप्टर न सिनबा अचंबा थौरम अमदा ऋषिका बु तराम न ओखी ऋषिका बु ओकपगी थौरम अदुदा अमजुगी मरुओइबा फम पाइलिबा सिंग आर्ट ऑफ लिविंग मणिपुर चैप्टर की मेंबर सिंग अमसुंग मियोय कयाना सरु याखी ऋषिका की खोंगचत असी चही असिगी सेप्टेम्बर थागी तांग तरा मरीदगी उड़ीसा की भुवनेश्वर दलैबा कलिंगा स्टेडियम दगी लमथारखिबनी इंडिया की स्टेट कुंदा नुपी सिंगदा शक्ति हेंकतलु हाइबा पाउजेल पुदुना चलुरबा मतुंग ngasi मणिपुर यौरखिबनी ऋषिका बु तराम ओकलबा मतुंग मणिपुर प्रेस क्लब दगी चुरचानपुर फाउदुना दिल्ली यौगदबा महाकी मखा ताबा खोंगचत की दमक महाकपु अमुक लमथाखी In today, there crores of daughters are killed by parents and doctors, and second, it's lakhs of youths are in jail. I want to save both boys and girls of our Indian society and message whole India the culture which is practicing in Northeast for girls and boys is so precious and ideal. All the Indians should follow that our Northeast culture. Sarmila ji, all the best. If your motto is for our nation and our women and our youth generation of India, then I am always with you. कंगलेपाक स्टूडेंट्स एसोसिएशन की तरासुबा फाउंडेशन का मांगोइनना नोंगमगी ओइबा ब्लड डोनेशन कैंप अमा ngasi जेनिम्स की ब्लड बैंक अमदी ट्रांसफ्यूजन यूनिट ता पांगथोखरे खुनाई सिदा कथोकलबा ई हाइबा थीम असिगा लोइनना पांगथोकपा कैंप असिदा कंगलेपाक स्टूडेंट्स एसोसिएशन की मेंबर चामगा यांखैना ई दान तौखी तंगाई फदना ई मथौ तारकदबा मियोइसिंगदा तेंगबांगनबा कैंप असि सिनबनी हाइना कंगलेपाक स्टूडेंट्स एसोसिएशन की प्रेसिडेंट मोइरांगथेम लक्ष्मणना इंपैक्ट न्यूज ता फोंदोरखे ब्लड डोनेशन तौबगी कैंप असि अखोगी केएसएन हेक
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯃꯥꯏꯗ ꯁꯥꯐꯣꯡꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯈꯨꯟꯅꯥꯏꯗ ꯀꯠꯊꯣꯛꯂꯕ ꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯡꯊꯣꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯦꯞ ꯂꯩꯇꯅ ꯄꯥꯡꯊꯣꯛꯆꯔꯛꯂꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ KSAꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ ꯆꯥꯝꯃ ꯍꯦꯟꯕꯅ ꯍꯧꯖꯤꯛꯐꯥꯎꯗ ꯏ ꯄꯤꯅꯕ ꯃꯐꯝ ꯑꯁꯤ ꯊꯨꯡꯂꯗꯨꯅ ꯂꯩꯔꯦ ꯃꯃꯤꯡ ꯂꯩꯔꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯥꯄꯟꯅ ꯄꯨꯟꯁꯤꯜꯂꯒ our city market.in ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏ-ꯀꯣꯃꯔꯁ ꯔꯤꯇꯦꯜ ꯑꯃ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏ-ꯀꯣꯃꯔꯁ ꯔꯤꯇꯦꯜ ꯑꯁꯤꯗ ꯒ꯭ꯔꯣꯁꯔꯤ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯡ 3ꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯌꯧꯍꯟꯒꯅꯤ ꯍꯥꯏꯔꯤ ꯏ-ꯀꯣꯃꯔꯁ ꯔꯤꯇꯦꯜ ꯑꯁꯤꯕꯨ ꯍꯥꯡꯕꯒꯤ ꯄꯥꯟꯗꯝꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯊꯕꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏ-ꯀꯣꯃꯔꯁꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯈꯪꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ऑनलाइन शॉपिंग कैथेल असिदा फंगलिबा पोट खुदिमक MRP रेट तगी हंथना फंगनगनी हाइरी स्पेशली तोंगाना कोई अतोपर जुमी खरा जॉब अपॉर्चुनिटी सुम लानी मिंगोन सु थबक पीबा प्लस इसार सु थबक पीजबा चट्रगसु मपान चट्रगसु पोचै कि मबल लव पामगदी दुम खरा दुम यामल पचंगा चट्रगु पोर हेन इमुंगी पोचै लेदुइ तारी हेन दुम हाबदी युमदा दुम लागा कोइन ऑर्डर तोरगा पोत दुम पीबगी चांस मसु कोइन अवेलेबिलिटी सु पीजरे सेकंड थिंग द आई इसाई कलेक्शन सिटी इट विल गो अक्रॉस द ओवरसीज लाइक आई सी मार्केट से मपान सु चटनबै दमकता कोइन दुम सी वेबसाइट से अवेलेबल होनगनी New Era Environmental and Development Society na sinduna ngarang Chandel gi Indoor Stadium da Children Cultural Meet 2015 pangthokre Thauram asi cry ne sponsor tauduna angang singda santi leiba akoibagi fibam ama lehansi haiba theme da pangthokpani Thauram aduda CNPO gi President WS Karnal Anal District Coordinator Ibohal Singh amadi NITS ki Secretary Angsem Tongtang na chingbana saruk yakhe मोरे याउना माइकै कयादगी लाकपा अंगांग सिंगना मिट अदुदा मखल मथेल की जगोई इसै कया उतखी ट्राइबल की फोक जगोई इसै अनाल कुकी मरिंग अमसुंग खोइबु जाति की फुंगा वारी न चिंगबना मरु ओइबा थौरम ओइखी ngasi ayuki pung taruk taba matamda All Manipur Manpower Upliftment Center ki market attendant kayana economic self reliance haiba pandamda chahi ama mai pakna sin panglakpaki thoram pangthokre ima kaithe lairembi khuramba kangla gi senglaba laifam len uttara sanglen gi akoiba kangla hol semjin sajinba amadi akoiba gi lamtu sengdokpana maru oiba thoram oikhi लोइनना मिपान तांगदना अमसुंग अहिंग नुंगथिल खाइदना कैथेलदा सिन पांगलिबा इमा कयागी मतेंग पांगलिबा केदो WM मार्शल गी सिनमी सिंह लोइनना इरमदा मसिगी नुपी ओइबी सिंगदा निंगोल चाकौबना लाकपदा ऑल मणिपुर मैन पावर अपलिफ्टमेंट सेंटर ना याइफा पाउजेल पिरकली गोगो ओक्रमना डायरेक्शन पीबा अमसुंग हेमगी वारीदा ईस्टर्न डिजिटल एंटरटेनमेंट सर्विस प्रोडक्शन ना पुथोकपा मणिपुरी डिजिटल फिल्म ओ खमनु ngarang haunabi matung inna Bhaigachandra ओपन एयर थिएटर दा रिलीज तौख्रे थौरम अदुदा एक्स मिनिस्टर ओजोय फिल्म गी माखोन मनी मोंगसाबा जिला परिषद की इम्फाल वेस्ट की मेंबर सुभाष चंद्रा लोइनना DDK की प्रोग्राम एग्जीक्यूटिव मनी बाबू लिकमा बमना चिंगबना सरुक याखी हौजिक मतमगी मणिपुरी फिल्म की चप चाबा महाव अदु पीनबकीदमक पुथोकलिबा ओ खमनु हाइरिबा फिल्म असिदा अबेनाउना मपुंग ओइबा सक्तम लांगली हजिकी जनरेशन जिदा मंगथरइबा फैमिली वैल्यूज मैम जे अखोइना थाइनगी वारी जिंगदुदा पुखतलगा अदगी जनरेशन मंगथे वैल्यूज फैमिली वैल्यूज मैम रिलेशन मैम जे पुखतनबा होना जबनी अमसुंग प्लांट एंड एनवायरनमेंट इसा इसा खन्निंगै हरि सेल्फिशनेस ना मरु ओइदना अखोइना को हरि एनवायरनमेंट नेग्लेक्ट तौरकपा अदुम्बा जु खरा उचै मणिपुरी लोंदा था खुदिंगी पुथोकलिबा जर्नल अमा ओइरिबा इपाक की नवेंबर था की इशू ngasi रिलीज तौख्रे था खुदिंगी फोंगलिबा जर्नल असी कुमजा इंग्लिशिंग अनिगा निपान दगी पुथोकपा हौखिबगा लोइनना इरमदा मणिपुर अमदी नॉर्थ ईस्ट स्टेट सिंगदा खुंदा लैता दुना लेरिबा फुरुप सिंगदा कल्चरल रिलेशन अमा पुरकनबगी पांदमदा फोंखिबा जर्नल अमा ओइरी
ngasi tera kaithelda release tawkhiba journal asigi chief editor na OC Mairana oibaga loinena journal asi tha khudingi copy lising mari ki mathakta puthokpa ngamli Manipur film tawjariba art tawjariba culture gi lamda chen chongjaba khoi marang masen gi marta khoi cultural gi oiba correlation nama purona bai pandam da chuma che phonga se khanna khoi ningon chila dedicate tawrakanda khoi phongjabani che phonga si pabiduna lamdam sigi culture gi lamda chen chongjaru singa thona hapiu Manipur culture gi movement ama sagamina bada khoi thodang yamina si Hauzik sanabagi pauda Manipur na yumbu oiduna pangthokadaba second division I League football gi mangoinana ngasi pre-match conference ama pangthokre Chingmairong da laiba Hotel Classic Grande da pangthokiba conference aduda Fateh Hyderabad ki team coach AFCB license holder Yogesh Muria amadi football team asigi captain Manpreet Singh ani na saru yaki Neroka FC Sangakpam gi Maikai dagi team manager TS Arun Kumar amadi team coach AFC A license holder Jeff Rai Khan anina mifam aduda saru yakibani Ahanba oina Manipur na yumbu oiduna Khuman Lampak main stadium da pangthokadoriba second division I League football asi thasi ki tang tara mari ki nungthil pung ama makhai dagi sanaragani Manipur se players jam puthokpa any atopa state ta sanabase players singsi Manipur ki player jam yawina ko aduga Manipur gi oiba ajit ta sanal team de mo leitaba even Shillong na mo ani hu puthokpa ngamba players me leitaba lamba mun ko Mizoram de hai player ka lei mo su team mani mo puthokpa mo jum do ajit ta adu Manipur se players jam puthokpa ga musu maming jam leiga ajit ta team amo yaw nam do sta koi wakhan jida koi jom tan ni team tan Manipur be puthokka hai wakhan lom jida plan to jone Tarani Thoi Suba L Suniti Bala Devi Memorial Senior Women's Football Tournament ta Kripsa Naurem Thong Mai Pakre ngasi WYC Malomgi Sanabung da Sanakhiba tournament asigi ani suba likta Kripsa Naurem Thong na YWC Langthapalpu Panjil ani amada maithiba pikhibani match asida mai pakraba Kripsa Naurem Thong gi sanaroi O Roshni amadi Dangmai Grace ani na Panjil amamam chanba ngamkhibani nakal amaromda match asida maithi hauraba YWC Langthapal gi amata ngairaba Panjil aduna L Pinky na chankhibani Imphal West District Football Association asinduna chatharakli ba tournament asida team ahum na saruk yari Thasi ki tang taraga mangada Manipur Police Sports Club Imphal amadi Kripsa Naurem Thong anina lamba taunaragani Andro Mahila Mandal Association asinduna school tamliba angang singi oiba soccer festival ama pangthoklagani Thasi ki tang tara mari dagina tara taruk faubada amma FC gi sanabungda pangthokadaba soccer festival asige mangoinana ngasi major khulda laiba Manipur Press Club ta press meet ama pangthokhi All Manipur Football Association gi affiliated unit ama oiriba Andro Mahila Mandal Association asina national amadi international ki thakta nupi football sanaroi kaya puthokraba matungda FIFA 2027 Women's World Cup ki damak asan bam yeng amaga loinana pikliba nupi macha singda masana sigi maramda takpi tambiba ki thabak thoram kaya paikhatlagani haina co-ever football gi coach ama oiriba Bikram Thokchomna makhatana phongdokhi Football se encourage taunaba moi mayum degi puthoga mayum degi school degi chingthoga nungai ba phaunaba adi long term da football development tawraknaba hoi festival da yam kanna emphasize tawjaraga development gi football development gi strategy mo oraga maduna ko na khoina chahi train thoi matungda nasina sum tamna tawraga chummadi hoi world cup hau yobi yaena asum asa tawraga khoina semjaba khoi gi initiative ni Manipur Sangai Festival ga mari leinana chatliba November gi tha asigi tang kungani thoi dagi pangthokadoriba mapallak suba Manipur Polo International da saru yagadoriba United States Polo Association team gi sanaroi singi minglaw thokre sanaroi sing adudi Jed Sheldon, Joe Selton, Pedro Lara, Remy Muller amadi Peter Black ni Peter Black English sing aniga subna tara humdoi da pangthokiba tare suba Manipur Polo International da saru yakraba sanaroi ni hairi
मापल्लक सुबा मणिपुर पोलो इंटरनेशनल 2015 असिदा सरुक यागदौरिबा ऑस्ट्रेलियन टीम की सानरोई सिंगी ममिंग सुलाउथोख्रे सानरोई सिंग अदुदी जेक आर्किबल्ट हेनरी बेल्ट बॉबी मिलर अमदी विल वाइटनी अदुगा रॉबर्ट आर्किबल्टना ऑस्ट्रेलियन पोलो टीम की कोचनी अरोइबदा बुलेटिन असगी हेडलाइंस अमुका नामियाम थमजगे म्यांमारदगी ओइरक्पा याबा चैथिंगदगी ngaktoknaba मणिपुरगी ngami-singna nga marang kaina puthokpa mathau tai haina मिनिस्टर गोविंदास कोंथौजमना फोंदोखरे थौबालगी बाबू बाजारदा सेंट्रो कार अमना लगाव खाउबम अमदा थोमजिनबदा मियोय तरुक सिरे तरेत अमना साथीना असोका पन्नंखरे गैखांगा मसाना खंगना रिजाइन तौजगदबनी नत्रगा चीफ मिनिस्टर ना फमदगी लौथोकदबनी हाइना बीजेपी की लुचिंगबा टीएस चाउबना तक्सिनखरे अमसुंग नवेंबर की तांग कुन माथोइदगी हौगदौरिबा मणिपुर संगाई फेस्टिवल की मनुंग चन्ना संगाई एशियन फिल्म फेस्टिवल सु पांगथोकदौरी